welcome back to my new vlog. Mayam, ngasi good morning gi vlog tagi tawdare do mayam ay ngasi se ay sanupahan sagay nganbagi happy birthday ne ma sahi taruk mapung phaba numit ne ngasi se ado isa gi damakta ay se lighting from dana khotana loire do my gi birthday gi cake su aina sa doine mayam nungsi ba isa gi damakta nusiba wish amamamtang thambiramo comment box ta mayam anauba yengbibasingna subscribe tawbiramo bell button icon dusu nambiramo aribasingna su subscribe tawraroi moidi like macha amamtang mayam dagi nijari ho sigi ari mayam adudi ai masigi kai tawrake habado video mateng kai mayam share tawjarake ari mayam adudi Echagi mama aina kaimta laibiba ngamdragasu Echagina pamjaba cake se aina mannaba kanna sem sari isana Spiderman gi cake se pami aduna aina kanna sari mayam khara malabra yengbiyo sine ngasigi Echagi Spiderman cake sisina atopa angang amagi cake ne Masigi cake sabagi thoram swaida amuk losilage aduga mathangi thaba amuk tawrage mayam hojikse pung 3 makhai amuk tare ado ai Echagi mamanaba friend collection loina lakpa hore Echagi mamanaba ani lakadaba wali aduna angang singse ngaibasu ware moi lakpaga cake ka adoine Okay mayam finally angang loi masing sure aduduna cake kakpagi program amuk tawrage anjasida makhesi su ho yadre mayam aina jakhumda thabai ingang tawri kanda isa nupa tomana mayam bagi 6 thaba cake se candle se thadat leirame do sisu muk sambada yam wana thokhi Sina Echagi friends sing na porakpa Echagi gift sing ne mayam cake kakpa loirabani na angang sing gi snack sida leire macaroni leire adegi juice hainaba sida leire aduga somna kandana cake pijaba hogre nungsidre ngo angang mayam se chabada ne moina concentrate tawri jingje kaubanga bagam ta tagidre aigi birthday boy cha sisu kanna corner da laukhatli sumaina Echagi mamanaba sing punna birthday celebration tawbagi video se hayeng chana chahi khara yamaba matungda yengbada nungaijadoine koi saina kanna pujari ju oibire kanna sebari ju oijari mayam gisu angang birthday celebration tawbasi yam excited oramgani ai isamaksu yam oijai loisilakpada ichasingi memory oinaba group photo khara kapire cheese kya chidengo salamdai gi ichasing se return gift oina pencil amaga chocolate amamamga yeli aina kanna mayam ngasigidi Echagi birthday vlog se matang aswaida loisinjarage nowba lakpiba yengbibasingna subscribe tawba kaubiganu channel asibu nungsibiba oina comment nungsiba tawbiramo mathangi video da muk thengnarase adudi